International Day of World Indigenous Peoples ka mari leinana mama humputara tareta Thouna Phabi Angang Mangadagi Tadana Pokpi mama Haina mingthol piduna Ikai Khumnaba Utkhre Federation of Indigenous Peoples Democratic Movement Pidam na sinduna International Day of the World Indigenous People gi thoram ngarang lamphel pata leiba IMA Hall da pangthokre sanamahi latba Angang Mangadagi Tadana Pokpi mama sing Ikai Khumnaba Utpana maruiba thimoiduna pangthokiba thoram aduda Pidam gi President Wahengbam Santa Maitei Federation of Haumigi President Sapamcha Jadumane, Kanglipaki Maira Pauchegi Chief Editor, Wangkemcha Samjai, Ipomgi General Secretary, Rakesh Moirang Them, Manipur Women Federation gi Joint Secretary, Warepam Remika Amade, Angom Ningthau, Angom Poiretona Chingbana, Mathang Sina President Chief Guest Amade, Guest of Honor Rena Saruyaki. Thawramaduga Mari Lainana Fidamgi President Wahengbam Santa Maitei Hai, Kumjali Singani Kunmathoigi Census Matungina, India gi Apunba Mishing, billion Amadasming Mari Laibagi Manungda, Maitegi Apunba Mishing asi Lak Taratarene, Masigi Manungda, Sanamahi Latpa Mishing de, Subnatagi Chada Taramari Kaktane, Hauziki Mirona, Lai Harau Bagi Nunguiba, Machak Sing, Kangna Raktaba asi Laibaktivane, Lai Harau Bagi Manungda, Kunjau Naba, Laichau Naba, Mayamama Yauri, Maramaduna, Yariba Makai Angang Mangadagi Tadana Pokpiyo, Kunai Ama Ngak Pahibasi, Missing Yambagi Tangai Fadabalay Haina, Mahang Namakata Ki. Thawramaduda Angang Mangadagi Tadana Pokpi, Mama Humputara Tareta, Thouna Phabi Angang Mangadagi Tadana Pokpi Mama Haina Mingthonduna, Achamba Kudol Potpiduna Ikai Khumnaba Utkhre, Loinana, Mama Humputara Taret Asigi Manungda, Kwaidagi Angang Yamna Pokpi, Mama Ani Khangatuna, Kumjali Singani Kunmari Kunmangagi, Thouna Phabi Mama Haiba Title Piduna Ikai Khumnaki.